ꯁꯦꯟꯅꯕꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯏꯃꯥꯅ ꯃꯆꯥ ꯃꯅꯥ ꯑꯣꯏꯕꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯏꯃꯥꯒꯤ ꯀꯣꯡꯕ ꯂꯝꯖꯦꯡꯕ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯁꯪꯂꯦꯟꯗ ꯍꯟꯕꯤꯕ ꯃꯇꯝꯗ ꯂꯝꯕꯦꯟꯗ ꯑꯄꯟꯕ ꯊꯣꯛꯇꯅꯕ ꯃꯆꯥ ꯃꯅꯥꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯝꯕꯦꯟꯗ ꯏꯃꯥꯅ ꯂꯦꯞꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏ ꯂꯝꯂꯥꯟꯗꯅꯕ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯕꯨ ꯑꯝꯇ ꯆꯦꯛꯁꯤꯟꯕꯤꯌꯨ 이마는 고물람년도 작은 놈석을 놓으러 맞은다 까만 아이 지금에는 이마기 나가고 생긴다 한것 못한다 남동다 앞으로 못 들어가 남동다 이리가 뭐하나 무슨 뭐만 가비려 보시나 이마기 남동 끝으로 나이 남남 들어가 Vamos